Baru Pau, Maite Madi Kuki MLA Singh Puna, Delhi the Famina Duna, Wadi Sanakre, Pia Lenga, Lako Handuna, Anova Lenga Kama, Sim Badi, Paramiyata Kuke. IDP Madi Koko Magi Relationship Protest Nasiga Thana, Numitara Marini Sukre, IDP Singh Masamasa Yunda December Gitanku Kamate, Pau Manunda. Anjil Hangada Bani Haina Makata Nakasinte. Amadi Manipura Chatna River Central Scheme Singh Makada, Paikat River Tabak Thoram Singda, Aramba Kayata Rabra Haibati, Achoba Wahangama, Tolakli Haina Manipur, Miki Bangal Welfare Organization, the Vice President Chesam Achobana, from Dorapuri. Kurumjari, ISCOM News Miang Tabir Pum the Makpu Ahanva Maktada, Suraj Kongban Tabam Taram Okcheri, Hosek Mapung Oiba Pau. Kuki Purupki, MLA Taret Yauna Manipur Legislative Assembly BJP MLA Singh, Ngasi Delhi the Laiba, BJP Head Office the Faminadana, Wari Sanakre. Ngasi Nungtil Pung Mari Makaidagi Pamba Hokiba, Mifamajuda, Kari Karamba Wari Singh Sanakibage Haiba Adu, Chapchana Kangbangam Drabasu, Tazabayaba Mio Singdagi, Pangba Pau Singi Matungina, Manipuragi PR Lengak Makatana, Sankta Handaba, Apil Tobaga Loinana, Miamgi Oiba Anova Lengak Amasem Nabagi, Wafam Kaya Kanaki Hairi. Ngasigi Mifamajuda, BJP National General Secretary BL Santosh Amadi, Northeast Coordinator Sambit Patrasu Saryaki. Panba Yabadi Furup Animaki, BJP MLA Singh Yauna, Paminaduna Wa Tanavada, Yade Haina, Tanadaba Yade Haina BJP Central Leadership Tagi, Kangalakpagi Matung in Hokiban Numit Karani Sida, Manipurgi BJP MLA Singh Delhi Damakta, Paisin Kibani. Mifam Masina Kari Karamba, Awonba Purakani Haiba Judi, Miyamgi Achoba Wahangama Oiri. IDP Amadi Koko Minas Sinduna Lamboy Kongnang Kong Kaitelda Chathariba Relay Sit-in Protest Ke Numit Tara Marini Chanba Numit Ki Saruk Amo Oina Pangthok Pami from the UCM Ki General Secretary Nahakpam Shanta Amadi Language Activist Laihau Thabam Sarat Chandrasu Saruk Yadana Khongjangasi Makhatana Changsin Kre Loinana Koko Migi Oina Hayengasi Moirang College Ta Leiba Relief Camp Ta Ahing Lenduna IDP Singi Awabada Saruk Yadana Yarek Minagani Hairi Khongjang asida miyamna su relief camp ta nongmata oirabasu yarektuna makoina thengnariba awaba singda saruk yaminasi haina su apil tarakli IDP singi laibak lepada achoba thodang lauriba laingakpa sing bureaucrat officer sing amadi DC sing su saruk yaduna IDP singna wariba si khangnanaba nongma khaktang oirabasu ahing lenduna yengbiyo Madu Kanglabadi Soidana IDP Singbo Masagi Yumda Tuna Hanjin Haningbagi Apamba Polak Tuna Resettlement Gitabak Yangsil Lakpa Yai Haina Kanbadagi Kongjangasi Changsil Lakpani Haina Kokomigi Convener Na Fongdorakli Panba Yabadi IDP Singbo Masamasagi Yumda Hanjil Halu Haina Changsil Lakliba Kongjangasida PR Lengakta Laikiba Matamasi December Gi Tang Kuntramati Faubani Ngasigi Kongjangajada Saruk Yakiba Political Analyst Laihau Thabam Sarat Chandramadi UCM Gi General Secretary Santa Nahakpamna Kongjang Asiga Mari Lenana Pukning Gi Warol Kaya Thamki Akogi marakta leminaramba indigenous oiba thaina degi leminaraba 1951 nena akogi ILP gi kari gi akoi ihokdoba ichinau mayam ahalaman singna lepa matam sigi mamangda leminaba singse kamaina halakadoino haiba potse udna dabida moigi manungda akoi somdabudi kabak sabak CSO no wari CSO singna wari sasarasu udna dabida moigi rasanti sum tawba hai taiko samna haibda honorable MLA mananan ukul sapada halakwa matamda Fruit sing IDP the Changa Mana Uliba Dugumba Tonale Gesser do Akoyi Wakanda Mai MLA Kaligaitare to Sanpurgi MLA sing Maga what communal BJP Tare do the Utpuduna in a Pompeitare Adu then Akoyi Mana Sagi Almina Changudo Mana Madosu any MLA is in the nature of Sanpurgi Moiga Akoyi and the Nabi Wapam Zibu I told you, Maru in the illegal immigrant to Antamagana.
indigenous oiba leminam bisidi anjana da di yaro hai to akoi na hai muta moina leader sing modi makoi ni CSO di moina thawak to dagi akoi leisara koi wani moina mathau to modi akoi leader su hai ba ado mayam gi wa basi mana sumni su biri dumaina political level problem do su moina solve to na mo na bai mami se kya work to jin kan nuaje de ai ta ko education je sumaina sum makoi hamaga ado moina sumda delhi da mungsa ama da mungsa som na mungsa to legi je kayani ko wan to ma moina akoi to ri to se wan to lei ta bagi mo na sum to ko se ma Mangga demikian isi demikianlah untuk ini beri ini betul apa. Aduh, saya dengan ini bakal ini betul macam sebentar. Tadi lebih bah, game bagi ini itu banyak sisu. Biru sila dengan beri mangga sisu talam beri. Nasi nani bersina ayat waktu itu lemu tabayai. Masih na, itu apa tu dah? Kalau kita hold Puwari gi tangka kayada soikiba sing adudagi Manipur miyamna para tamduna chumthoknaba hotnabagi mahut aikhoi masel gi marakta namthanabagi fibam leire haina United People's Front UPF ki President N Rupachandrana phongdokre Chamaga Maudra Nithoi Suba National Reconciliation Month ka mari leinana aikhoi amuk Khuntak Laroi Si haiba hiramda UPF na sinduna ngasi Manipur Press Club ta pangthokiba Thauram amada mahakna phongdokhibani mahakna makha taraduna ngasigi mirol na Manipur gi itihas da thokhiba thodok sing adudagi paratamduna chumthoknabagi mahut amana amabu namthanaba honaduna leire haiba yai apunbagi pangal sagatuna yeknaba masak khangdoktuna khundaminariba yelho furup sing asibu chaukhatnaba amadi apunba Manipuram agi damak punna mayon yaminaba ngamnanaba ngasi phauba leirakli hairiba apunba Manipur ama sagatpa ngamdanaba mapandagi ithil kaya pirakpa helakli masigumba kaya asi mayok naba ngamnaba laiminariba aikhoi khudingmakna apunbagi pangal sagatuna yeknaba khudingmak maithiba piba ngamnaba hotnaba su mathautai amadi Manipur gi apunbagi saktam ngaktuna yelho furup sing asi punna hingminaduna aikhoi gi tungi laibak aikhoi na leplasi loinana aikhoi amuk hanna Khuntak Laroi Si amadi apunbagi pangal apunbagi saktam sagat pahaibasigi pandamda UPF na sendana Manipur gi puwari gi haurak lingaidagi khunda leita minaraklaba kanglu furup punsillaga thabak thoram kaya paikhat minabasu sem saduna leiri haiba wafam sing phongdokhi ngasigi thoram aduda Khongnang Thaba University ki Vice Chancellor Professor Narim Joy Kumar, DMU Department of History ki Assistant Professor Dr. Malem Ningthauza amadi DMU ki Department of History ki Associate Professor Dr. Syed Ahmad na chingbana miyoi singna maru oiba mithunglen singone sarup yakhi. Manipur da chadna riba tongan ba central scheme singi makhada paikhat liba thabak thoram singda aranba kaya tawrabra haibagi achoba wahang ama tholakli haina Manipur Maitai Pangal Welfare Organization MMWO gi Vice President Chesam achoba na phongdorakli wafam asing asi mayang Imphal Bengun da leiba MMWO office ta phamkhiba pawgi mifam amada mahak na phongdokhibani mahak na makha taraduna Uchiwa Jila Parishad ki manung channa leiba Samusang Bitra Urokhong Gram Panchayat, Lafupa Tera Komla Khong Gram Panchayat, Fabak Chau Sekmai Zen Gram Panchayat Amadi Uchiwa Gram Panchayat Singi Oiba PMAYG Natraga IAY gi makhada Sakhiba Yum Sing Yauna MGNREGA gi makhada Thabak Sukhiba Sing adugi matangda Haukiba October gi tang 18 da RTI na pirakhiba paukhum gi matung ina department singna Pirakliba document singa thabak suram liba natraga housing gi leiram liba thabak asiga khara khetna na leiramba asina maram oiraga MMWO gi thomi singa department gi official singa punna survey chapmina si haina leiriba cheraga sida housing gi beneficiary singdage ahan by installment natraga ani suba installment gi sale kaphal lage haiduna sale khongat khibagi wafam amal leirak liba asi department natraga pradhan gi maikai dagi mi thoklaga tauribra haibasi achoba wahang ama oirakli
amadi lakh amaga lising kunthra khakpiba housing loan asida department gi maikaidagi lising manga tara kakkani haiba wafam ama lakliba asi official gi oiba order ama leirabra haiba sisu miyam gi achoba wahang ama oirakli loinena hairiba hiram asigi matangda mari leinaba department gi maikaidagi athuba matamda miyamda sengdokadabani amadi department gi maikaidagi tharakliba SO singna housing gi photo number lakpa matamda su sel lobagi chatnabi ama lakliba asi department na order pikiba leibra haiba sine adubu maru oina MGNREGA magi makhada thabak suriba drainage ki thabak tapung mapung phana sudana loisin khiba sisu department na karimata yengsin bidabra natraga department ga yanaraga taukhibra haibasi department ki maikai dagi sunamit mangani gi manungda asengba ama pirakadabani haina su mahangna apil tauki Hauji aina haje kiba khoi gi housing gi beneficiary amom da lupa lising kuta lakpa da lising tara loba kul loba manga loba ani loba ahum loba yauri se department gi oina loba dabni haiba gi tongan bo order laibibra sigi sema nui manga ni gi manung da department na clarification to biyo aduga SO singna nadaga panchayat secretary singna moi la kanda housing gi yum sari be beneficiary lai raba sing du dagi lupa lising am jangwa lising ani lising ahum Sumaina photo ka pala phagi lobi ri sisu masi department gi criteria da niom da lobu da myana laibra adu su masi mangani gi manung da department masi sigi kano clarification to bi ga do bane aduga lairiba khogi neraga gi makha da thabuk suriba miyoi sing government gi job to mi singna government gi service te laiba mi singna neraga gi thabuk suba yauriba work gi thabuk suba yauriba singsi masi su government gi job to mi singsina sumaina pangyaw de option masi yarabra hai masi su department mangani sigi manung da clarification bibi ga do ne miyoi khara marup ki mingda leita laira miyam gi senfam khongat khraga pithok pidre haina kakching sangai yumfam gi miyoi singna penda bawafam kaya phongdo narakli ngasi kakching sangai yumfam na leiba yumbi macha high school gi ground da paumi singa unaba mada marup asibu yauruba singi maiki dagi phongdo rakhibada kakching dagi N Siam Koba miyoi amana mahaki kakching municipal council na piba shop license amagi mingda leaching group leaching microfinance haibana chingba maming kaya thonjinduna stop payment lottery amadi tender marup haina ming thonduna miyoi kaya dagi thagi senfam sing khongatki hairiba marup asi COVID-19 gi matamdagi hauraga manipurda thokliba kangluk ki irangi mingda marup Laubasu lepkhibana maram oiraga miyamgi pithokpham thokpa senfam sing hauzik phauba pithok pidana leirakli amadi miyamna wana suraga tanjarakpa sen khara adubu khajik tungsin jage khanjariba miyamda awabagi potlam pubasu herakli maram aduna hiram asigi matangda lengaki mari leinaba singna achum aran thidok pidana makhoi kharana miyamgi khomjen khiba senfam sing adu handok hananaba akanba miyeng changbiyu haina mahakna apil tawki nungbai them sam hai sina magi register number se amakak sizinaraga akogi lottery se makan mana tawraga miyamdagi akoi miyamdagi paisa si sima tawraga pomge bani aduna lottery se point tawbasu makata na tawbasu tawre aduga paisa handuk bi akoi kar kan hairasu mana no tawung taw akoi haibi khallaro habi pim da lege All India Trade Union Congress AITUC Bisnupur District Committee gi ahum suba conference open bhavan Bisnupur dangasi pangthokre thoramduda AITUC Manipur gi General Secretary Laishram Sotin Kumar Bisnupur gi President Sorokhaibam Nilkomal All Manipur Asha Workers Union President TH Purnimasi All VDF Welfare Association gi President Laishram Devan All Manipur Airtel Workers Union के President N Rupachandra, CPI Bisnupur District Secretary C.H. Sarat, AITUC Manipur के Secretary K.H. Bruzendrona, अथोइबा मितुंगलेन सिंह ओइना सरuk याखी थौरमगा मरी लेनना अखंग अहि सिंहना सिनमी सिंह के
खुदसुमन मतिक चाना फंगहननबा सिनमी सिंगी थाक होंबगी वांखटनबा AITU सिना होनरिबा सिंगी मतंगदा वांगांगदना मियाम पुना तामिनखी लोइनना AITUC बिष्णुपुर डिस्ट्रिक्ट ब्रांच की नौना थौ पुगदबा सिंगसु खनखी नौना थौ पुनबा खल्लबा सिंग अदिदि सरोखाइबम नीलकुमोलना प्रेसिडेंट सेक्रेटरी KH याई स्कूल ट्रेजरर दा L सोटिन कुमार ओइना लौखी सोटिन कुमार फोंदोखिबदा सिनमी सिंगना मसा मसागी हक खंगजदबना खुदसुमन हेंगत हल्लू हाइबा ngamjade amadi हाइगनी हाइबसु खंगदे हाइरदुना AITUC ना सिनमी सिंगदा मसा मसागी हक खुदसुमन हेंगत हननबा खोंजंग कया चंगसिनदुना लाकली मखातानसु खोंजंग चंगसिनदुना सिनमी खुदिंगबु कन्ननबा होनगनी लाकदौरिबा फेब्रुवारी थादसु लेबाक सिनबा थुंगना खोंजंग चंगसिनगनी हाइखी हंदक इकुई कुइद्रिंगैदा नौना साफोंखिबा इम्फाल ईस्ट डिस्ट्रिक्ट रोल बॉल एसोसिएशन IEDRBA की अहानबा जनरल बॉडी मीटिंग ngarang इम्फाल ईस्ट डिस्ट्रिक्ट के टॉप यारल पाता लेबा आरो टिंगोंग वाटर प्लांट पांगथोखरे GB मीटिंग असी पांगथोखिबगा लोइनना नौना साफोंगलबा इम्फाल ईस्ट डिस्ट्रिक्ट रोल बॉल एसोसिएशन असी अप्रूव तौखी GB मीटिंग अदुदा एसोसिएशन असिगी मेंबर सिंग तोंगान बा डिस्ट्रिक्ट सिंगदगी लाखिबा रोल बॉल गी मसाना असिबो पामजबा अमदी मसाना असिबो सौगतपा मियोय सिंगसु सरुयाखी थौरम अदुदा सोशल एक्टिविस्ट हाउरुंगबम असिरजित लोआंग सेराम रघुमनी लोंगजम इबोचौ अमदी MRBA की सेक्रेटरी डॉक्टर लेफ्राकपम कुमार नमरु ओइबा मिथुंगलेन सिंग ओइना सरुयाखी लोइनना मिफम अदुना अयेतपा अमता यावदना पुन्ना यानखिबा गी मतुंगिना H Ashirjit Luwangna IEDRBA की प्रेसिडेंट S Sarachandra Sharma वाइस प्रेसिडेंट डॉक्टर TH Bimolna सेक्रेटरी लाइसरम मेघचंद्रना जॉइंट सेक्रेटरी K Saraj Sharma ट्रेजरर अमदी ब्रोजेंद्र निंगोम्बा उसम नीलचंद्र कैसाम याइफबा अमदी सेराम ऋषिकांतन एग्जीक्यूटिव मेंबर सिंग ओइना खनखी प्लास्टिक पोल्यूशन हंथहननबा लूब नानबा लमदम अमा ओहेनबा अमदी एनवायरनमेंट कननबगी दमकता इको नेटवर्क मणिपुरना पाइखतलिबा थबक थोरम सिंगे मनुंग चन्नांगसी 53 लख सुबा ओइना अशोक ट्रेडर्स का लोइनना प्लास्टिक वेस्ट खोंगतपगी थबक चथखरे खोंथांग असिगा मरी लेनना इको नेटवर्क मणिपुरना फोंदोरकपदा अखोय पुन्ना वखल तामिनदुना वेस्ट मटेरियल सिंग मफम चाना थमदना लूबा नानबा लमदम अमा ओहेनबा होनमिनसी हाइन अपील तौखी हौजिक सानबगी पाउ ngasi sanabagi pauda nifu mapal suba sainik school gi annual athletic meet ngasi pangai deleba school asigi ground da hodokre hai riba hodopagi thoramajida national sports university gi vice chancellor dr syam sundarnath ba mithung amadi atei maru oiba miyoi singna akhanna ba mithung len sing oina saruk yakhi ngasi gi thoramaduga mari leinana sainik school gi post graduate teacher abdul haq na hai khibada school asigi ngasi हौदोकलिबा निफु मापल सुबह एनुअल एथलेटिक मीट असिदा नुपा मचा मदे नुपी मचा की कांगलुप की ओइबा लॉन्ग जंप हाई जंप 100 मीटर रेस अमदी अतै अतै तोंगान तोंगान बा इवेंट सिंग सु चथगनी हाइना फोंदोखी Supervisor House salutes the suitcase. The House marches under the steady command of House Vice Captain Kiran Yakoba, who carries the House flag. Juan Kiran Lakitoy.
The school band salutes the suitcase under the command of Grand Master Keren Ponsiva. The Keren displayed the miracles, symbols, side drum and the bass drum with precision, displaying the musical skill and adding dignity to the march past. I just express my gratitude on behalf of Sunday School Fraternity to our chief guest, Dr. Shyam Sundar, Vice Chancellor, National Sports University, Manipur. So very soon we will be witnessing wonderful events, and I hope for everyone here, gathered here, will enjoy it. And we are thankful to the Northeast TV also for having come here and covering the entire events. Thank you very much. January gi tang kunipal dagi February gi tang ama fauba Tamil Nadu da pangthokadaba nupa macha amadi nupi macha singi oiba humphudra suba Junior National Ball Badminton Championship gi trial cum selection thasi gi tang 13 tagi kunmathoi fauba numit khudingi ayuki pung 8 tagi hauduna akam pata leiba Nelit Basketball Stadium da chatharagani haina Ball Badminton Association Manipur na thadorok pachirol amada khangalakle Cherol asina makha taraduna association asida affiliate tauba institution club amade unit singna hairiba trial selection asida saruk yaningba ing kumza lising ani taruki January ani da natraga masigi matungda pokpa players sing khaktamak tharak nabasu khangalakli loinana trial cum selection asigi damakta piriba pungpham amade numit sing asida lakpa ngamhodaba players sing championship asigi oinadi association asina tungda tanja piroi haiki Loisilakpada maru iba pau amuk hana. Maitai amadi kuki MLA sing punna Delhi da phaminaduna wari sanakhe PR lengak lakthok handuna anoba lengak ama semnabagi param yakta hukhe IDP amadi kokomegi relay sitting protest ngasiga thana limitara madini sukre IDP sing masa masa yumda December ki tang 13 fawgi manungda andi hingadabani haina makhata chaksinkhre amadi Manipur da chatnariba central scheme sing makhada paikhat liba thabak thoram singda aranba kaya tawrabra haibagi achoba wahang ama thorakni haina Manipur Maitai Pangal Welfare Organization the Vice President Chesam Achobana Pongdorakli. Ngasigi onadi ISCOM News na pizaba Manipuri pau matanga solution jari meyang tabir basingbu amuk hanna khurumjari.